ꯇꯣꯝꯕꯗꯅ ꯃꯩꯇꯩꯅ ꯌꯣꯛꯈꯤ, ꯌꯥꯏꯃꯗꯅ ꯆꯤꯡꯃꯤꯅ ꯌꯣꯛꯈꯤ, ꯑꯍꯟꯁꯤꯅ ꯀꯁꯥꯔꯗ ꯆꯥꯎꯔꯛꯈꯤ꯫ ꯇꯃꯨꯛ ꯆꯍꯤꯁꯤꯒ ꯊꯥꯔꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯀꯥꯏꯅꯈꯤꯕꯁꯦ ꯆꯍꯤ 10 ꯐꯥꯔꯦ꯫ ꯆꯧ, ꯇꯥꯇꯣꯟ, ꯅꯣꯏ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ? ꯅꯣꯏꯗ ꯅꯤꯡꯁꯤꯡꯉꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯑꯩꯒꯤ ꯗꯥꯏꯔꯤꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯋꯥꯔꯤꯁꯦ ꯏꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ, ꯁꯤꯗ ꯑꯣꯏꯅ ꯆꯠꯇꯥꯔꯦ꯫ ꯑꯗꯨ ꯆꯤꯡꯁꯤꯗ ꯎꯒꯤ ꯎ ꯉꯥꯛꯇ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯕ ꯃꯤꯒ ꯂꯩꯔꯝꯒꯗ꯭ꯔꯣ? ꯈꯪꯗꯦꯅꯦ꯫ ꯋꯥꯏꯍꯦ, ꯈꯣꯡꯒꯁꯦ ꯅꯥꯔꯦ ꯆꯠꯃꯟꯗꯅ, ꯀꯥꯟꯅꯗꯦ꯫ ꯆꯤꯡꯅꯥꯎꯒꯤ ꯐꯣꯇꯣ ꯑꯗꯨꯝ ꯌꯥꯏꯃ, ꯅꯥꯎ, ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯅꯣꯏ ꯇꯥꯆꯧꯅ ꯅꯣꯏꯕꯨ ꯊꯤꯕꯗ ꯋꯥꯔꯦꯅꯦ꯫ ꯄꯨꯔꯥ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯀꯥꯏꯅꯈꯤꯕꯁꯦ ꯆꯍꯤ 10 ꯐꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯕꯥꯅꯤꯁꯦ ꯄꯥꯈꯪ ꯄꯨꯔꯥ ꯐꯥꯔꯝꯃꯅꯤ꯫ ꯑꯩꯅꯕꯨ ꯅꯣꯏ ꯎꯔꯒ ꯁꯛ ꯈꯪꯈꯤꯗ꯭ꯔꯣ? ꯐꯠꯇꯦꯀꯣ ꯐꯠꯇꯕ ꯃꯤꯁꯦ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯀꯥꯏꯅꯍꯟꯕꯅꯤꯀꯣ ꯐꯠꯇꯕ ꯃꯤꯁꯤꯡ꯫ ꯈꯜꯂꯨꯔꯒ ꯊꯃꯣꯏꯁꯦ ꯆꯥꯛꯏ ꯊꯃꯣꯏꯁꯦ꯫ ꯆꯍꯤ 10 ꯐꯥꯖꯤꯜꯂꯦ ꯑꯩꯒꯤ ꯇꯥꯆꯧꯒ ꯅꯥꯎꯒ ꯀꯥꯏꯅꯕ꯫ ꯇꯥꯆꯧꯒ ꯅꯥꯎꯒꯗꯨ ꯊꯦꯡꯅꯔꯒ ꯃꯁꯛꯄꯨ ꯈꯪꯅꯈꯤꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ, ꯈꯜꯂꯨꯔꯒ ꯋꯥꯈꯜꯁꯦ ꯌꯥꯝꯅ꯫ ꯑꯩꯒ ꯄ꯭ꯔꯨꯐ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯃꯣꯏ ꯊꯦꯡꯅꯔꯒ ꯃꯣꯏ ꯎꯅꯔꯒ ꯃꯁꯛ ꯈꯪꯅꯒꯗꯕꯗꯁꯨ꯫ ꯑꯩꯅ ꯆꯤꯡꯗ ꯂꯩꯔꯦ, ꯑꯗꯨꯒ ꯃꯣꯏꯅ ꯀꯗꯥꯏ ꯂꯩꯔꯝꯗꯣꯏꯖꯥꯠꯅꯣ ꯈꯪꯗꯦꯅꯦ꯫ Oh God, help us. ꯍꯦꯛ ꯀꯥꯏꯅꯔꯛꯄꯗꯒꯤ ꯏꯔꯛꯄ ꯗꯥꯏꯔꯤꯁꯦ ꯉꯁꯤꯗꯤ ꯆꯦꯔꯥ ꯊꯜꯂꯦ꯫ ꯑꯩꯒꯤ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯆꯍꯤ 10 ꯐꯥꯖꯤꯜꯂꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯀꯥꯏꯅꯕꯁꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯒ꯭ꯌꯥꯁ ꯌꯥꯗꯕ ꯂꯩꯕ꯭ꯔꯣ? ꯀꯨꯀꯔ ꯌꯥꯗꯕ ꯂꯩꯕ꯭ꯔꯣ? ꯒ꯭ꯌꯥꯁ ꯌꯥꯗꯕ ꯂꯩꯕ꯭ꯔꯣ? ꯀꯨꯀꯔ ꯌꯥꯗꯕ ꯁꯦꯝꯖꯔꯤꯌꯦ꯫ ꯒ꯭ꯌꯥꯁ ꯏꯁꯇꯣꯞ ꯌꯥꯗꯕ ꯂꯩꯕ꯭ꯔꯣ? ꯑꯁ ꯁꯤꯗꯤ ꯆꯤꯡꯅꯤꯅ ꯌꯨꯝ ꯑꯃꯅ ꯃꯊꯛꯇ ꯂꯩꯔꯦ, ꯌꯨꯝ ꯑꯃꯅ ꯃꯈꯥꯗ ꯂꯩꯔꯦ꯫ ꯑꯁ ꯆꯠꯄꯗ ꯋꯥꯔꯦꯗ, ꯃꯤꯁꯨ ꯑꯃꯠꯇ ꯊꯦꯡꯅꯗꯦ꯫ ꯀꯔꯤ ꯅꯨꯡꯒꯤ ꯆꯤꯡꯗ ꯂꯥꯎꯕꯅꯣ ꯈꯪꯗꯦꯗ, ꯀꯥꯟꯅꯗꯦ꯫ ꯁ꯭ꯋꯥꯏꯗꯗꯤ ꯃꯤꯒ ꯊꯦꯡꯅꯒꯗꯕ ꯃꯥꯟꯗꯦ, ꯂꯣꯏ ꯄꯥꯝꯗ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯊꯕꯛ ꯁꯨꯕ꯫ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯨꯒꯦ꯫ ꯒ꯭ꯌꯥꯁ ꯌꯥꯗꯕ ꯂꯩꯕ꯭ꯔꯣ? ꯀꯨꯀꯔ ꯌꯥꯗꯕ ꯂꯩꯕ꯭ꯔꯣ? ꯑꯣꯏ, ꯅꯪ ꯀꯥꯏꯗꯩ ꯂꯥꯛꯄ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄ꯭ꯔꯥ? ꯆꯤꯡꯁꯦ ꯅꯣꯏꯒꯤꯔꯣ? ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯅꯤ ꯍꯥꯏꯅ ꯂꯥꯛꯄꯅꯤ, ꯅꯣꯏꯒꯤ ꯆꯤꯡꯅꯤ ꯍꯥꯏꯅꯗꯤ ꯈꯪꯗꯦꯅ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤꯅꯤ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯃꯅꯤꯄꯨꯔꯗꯤ ꯃꯅꯤꯄꯨꯔꯤꯒꯤꯅꯤ ꯍꯥꯏ꯫ ꯁꯤ ꯆꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯡꯃꯤꯒꯤꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ꯭ꯔꯥ? ꯑꯩꯗꯤ ꯀꯁꯥꯔꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯅꯪ ꯌꯥꯝ ꯂꯥꯡꯒꯅꯨ, ꯁꯤꯗꯩ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ? ꯑꯩ ꯃꯅꯤꯄꯨꯔꯤꯅꯤ, ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯒꯤ ꯑꯩꯒꯤ ꯔꯥꯏꯠ ꯂꯩ, ꯄꯋꯥꯔ ꯂꯩꯅꯦ꯫ ꯃꯍꯥꯔꯥꯖꯥ ꯚꯩꯒꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗꯒꯤ ꯑꯋꯥꯅ ꯃꯅꯤꯄꯨꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ, ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ, ꯀꯁꯥꯔꯒꯤ ꯃꯅꯤꯄꯨꯔꯤꯅ ꯀꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯁꯥꯔꯒꯤ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯀꯜꯂꯝꯗ꯭ꯔꯗꯤꯀꯣ, ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯑꯋꯥꯒꯤ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯋꯥ ꯂꯥꯟ ꯈꯪꯕ꯭ꯔꯥ? ꯍꯧꯖꯤꯛ ꯕꯔꯃꯤꯁ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨꯗꯣꯀꯣ ꯀꯁꯥꯔꯒꯤ ꯃꯅꯤꯄꯨꯔꯤꯅ ꯀꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯏꯕ? ꯑꯩꯈꯣꯏ ꯑꯩꯈꯣꯏꯒ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯃꯤꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯇꯥꯡꯈꯨꯜ ꯁꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯥꯡꯈꯨꯜ ꯁꯥꯕ ꯌꯥꯎꯍꯜꯂꯤꯁꯤꯅꯤ꯫
ꯀꯩꯅꯣꯅꯦ ꯑꯥꯗ ꯈꯟꯅꯔꯤꯁꯦ ꯑꯩ ꯑꯝꯇ ꯆꯠꯂꯤ ꯌꯨꯝ ꯇꯥꯔꯦ ꯑꯗꯨꯗ ꯌꯥꯎꯒꯦ ꯆꯦꯛ ꯇꯧꯒꯦ ꯅꯪꯗꯤ ꯑꯩꯒꯤ ꯈꯥꯎ ꯀꯔꯤꯒꯤ ꯆꯦꯛ ꯇꯧꯗꯣꯏꯕ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒꯤ ꯈꯥꯎꯁꯦ ꯆꯦꯛ ꯇꯧꯗꯣꯏꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯌꯥꯝꯕ ꯇꯧꯅꯨ ꯌꯥꯝꯕ ꯇꯧꯕꯤꯌꯨ ꯃꯤꯉꯣꯟꯗ ꯀꯩꯒꯤ ꯏꯟꯕꯤꯔꯤꯅꯣ ꯍꯥꯏ ꯅꯪ ꯂꯥꯛꯒꯅꯨ ꯃꯁꯤ ꯃꯤꯁꯦ ꯑꯩ ꯆꯤꯡꯅꯩ ꯃꯥꯏ ꯌꯥꯎꯒꯦ ꯀꯩ ꯌꯥꯎꯒꯦ ꯌꯦꯡꯗꯣꯏꯅꯤ ꯃꯥꯏꯁꯤꯗꯤ ꯐꯣꯇꯣ ꯑꯃ ꯌꯥꯎꯏꯅꯦ ꯑꯩ ꯐꯣꯇꯣꯅꯤ ꯌꯦꯡꯒꯦ ꯌꯥꯝꯕ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯐꯣꯇꯣ ꯌꯦꯡꯒꯦ ꯍꯥꯏꯗꯣ ꯁꯦꯀꯣ ꯂꯣꯏꯅ ꯂꯧꯕꯤꯈꯣ ꯑꯩ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯏꯁꯨ ꯁꯤ ꯐꯣꯇꯣꯁꯤꯗꯤ ꯑꯃꯀꯣ ꯁꯤ ꯐꯣꯇꯣꯁꯦꯀꯣ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯁꯤ ꯐꯣꯇꯣ ꯑꯃꯁꯤꯗꯤꯀꯣ ꯍꯨꯟꯕꯤꯒꯅꯨ ꯑꯃꯁꯤꯅ ꯑꯩꯅꯤꯅꯦ ꯀꯔꯤ ꯍꯥꯏꯕ ꯑꯁꯤ ꯅꯪꯅꯤ ꯍꯥꯏꯕ ꯍꯣꯏ ꯏꯌꯥꯝꯕ ꯁꯤ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯦ ꯑꯩꯅꯤ ꯑꯗꯨꯒ ꯁꯤ ꯃꯇꯥꯏꯗ ꯂꯦꯞꯄꯤꯕ ꯑꯉꯥꯡꯁꯦ ꯅꯪꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯁꯤ ꯑꯩꯅꯦ ꯁꯤꯒꯤ ꯐꯣꯇꯣꯁꯤ ꯅꯪ ꯉꯥꯛꯇ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯀꯁꯥꯔ ꯃꯤꯇꯩ ꯀꯁꯥꯔ ꯃꯩꯇꯩ ꯀꯧꯕꯅꯤ ꯃꯌꯥꯏꯗ ꯂꯦꯞꯄꯤꯕ ꯑꯉꯥꯡꯁꯦ ꯑꯩꯅꯤꯅꯦ ꯅꯣꯏꯒꯤ ꯇꯥꯆꯧ ꯆꯍꯤ 10 ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯃꯄꯨ ꯃꯥꯅ ꯎꯅꯍꯜꯂꯦꯀꯣ ꯂꯥꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ